अहानबदा मरुइबा पाउसिंग पिजरे viral chatkiba fi thongdaba nupi anigi video adu INC na puthokpani haina Chief Minister NB na phongdokliba asigi white paper puthokpio haina MPCC President MLK Mega Chandana takshilakli lamdam asida khundaminari ba yelhaw furup sing amana amagi mapal tangna duna himinaba haibase choice nate historical necessity amani haina lalhawluf amagi hanagi bijungba RK Sanayai mana phongdorokli Aranba propaganda yautana nupa thongna bot khombiyo haina Inner Manipur Parliamentary Constituency da RPI gi midef Maheswar Thamangtamna phongdorokli amade sajibu noma panba cheraubagi thauram state asigi tongan tongan mafam amade mapal Manipur da leiba maitai sina paksana pangthokre